State asigi Loumee Singna puthokliba makhal makha kayagi lau singugi pothoksing Leingakna Leisinnabagi matangda ngasi Minister N Biren na KFNPD Minister yauna Department asigi official singa mifam pangthoktuna khanakre. Minister Secretary ta pangthokiba unabaduda KFNPD ki Minister El Susindro yauna Department asigi official singa madi FCI gi makok thongba official singsu sarugya khi. Mifam madugi matangda Chief Minister N Biren na phongdokibada Manipur Leingakna Loumee Thourang gi makhada Loumee Singdagi pothok karamna leisingani amadi maduda thengnagadaba problems singi matangda khanakhi. Masiga loinana athuba matamda state asigi Loumee Singna paksanna khanaduna Leingakna Chinjak Leisinnaba Thourang Toure sida makhoigi oina wakhalon amasung suggestion sing lauduna hena phaba Thourang paikhatkani haikhi. Loinana Leingak asina Chinjak Leisinnaduna lamdam asigi miyamda Chinjak marang kaina phanganana Thourang paikhatkani haina Chief Minister na makhata khi.